Imphal East ki Khunthrakpamda laiba Naurem Birahari College da hangliba relief camp da lanjen naraktuna lairiba miyam layong khangdaba unsagi laina narakpadagi khudongsadaba kaya mayoknare masigi mathakta tumnanaba mompaksu charuna sembo oibana tinkangna chikpagi khudongsadaba kaya su mayoknare hairi pikliba angangsingda layong khangdaba phugre kaya thoklakpadagi lenga ki pokning singsilakle hiramasigi matangda ISCOM gi anchor Pinky Okram amadi Olivia Jennifer dagi akhanaba pauda mama Megi tang ahum English ngani kulhumdoya se Manipur ki puwari da amamba numit ama oina matam chupada iduna lehuragani Megi tang ahum da thokiba khanghaudana thokiba thaudok amana Manipur ki mafam kaya dagi lanjena tuna tongan mafam singda hangliba relief camp singda changjafam lauduna leiri madugi manungda Khunthrakpamda leiba Naurem Birahari College su amani Megi tang ahum English ngani sukna kulhumdoigi thokhaningdana thokiba irang amana maram oiduna yum kaya mai thakre miyoi kaya gi punsi bikhamnakre humang mamalna sajaba yum mai na tumna thabikhrabada kanagi thamoina kaploidoribanu Imphal East ki manung chana leiba ikaudasu kuki lalauba singna yum amadi sasan mai na tumna thadokhibadagi lanje naraktuna lamdam asigi tongan ba relief camp ta wana leli Khunthrakpamda leiba Naurem Birahari College tasu masing yamlaba miyamna changjafam lauduna leiri miyamgi minungsina chaba thakpamak watrabasu ana ayeki awaba amadi tumfam chafam khangdabagi awaba na pik thalauri thauna hanbadi yade amuk hana punsi amadi semdaba yade senthok lambi leitaba yadaba na maram oiraga nupi kayana punsinduna dhuk amadi candle sabagi thabak paikhatpaga loinana doormat sabagi thabaksu chathauri lainga ki yaifa thaurang ikhawlangna ngaihawri pura lanjela ga leibani lanjela puji awaba kaya ma khoi thengna matungda awaba singa si akhoi tungoinara maga hojik nungai boromgi wakhan khando ga akhoi punsi sangdong na bagi haina sumta laga khoi pamjebani awaba gi liruraga di aroi bu khamba naira roi adu akhoi na wagiba mayam sidi amuktang lithogodi pamje moidi popi kani tharaga pasaji chabun tanglbanina moidi inayam khulle akhoi manipur gi gari ahan basidi cycle area da anamba lerongani hana thajai paisa paramina nongmai so apha phaba laisalabjani akhoi di khangjadaba akhoi di chamna nungsi chanana leibanina adumba wakhal do akhoi na sangude akhoi hojik leiriba mawong ase chana ba thangna badi mayamna nungsi bisna cheng cha hawai thabirei pubirei dan tawbiram miduna chaba baudi akhoi yam nungaina chari hajege aduga atobamna akhoi na situmi se charugi mompakni ba charu jina di kyam kuna thai aduino charu dun pathare manam mahachele phugri nungri thunare leina bogle kayama sigumba problem kayama su leiri akhoi phugri purang thungsana gyanam tadre hauji mai magi kharga leijaba pasana chenari hospital da doctor da aduna hauji sida leiriba akhoi asi ana yaudana bagi government taraptagi khara thuna kangthon gumba hamung phanung se khara amtang yingsan biba pamje nahan bauda isu na sai noide yengan base si jiga atom bi ai sai po basiga narko matamda lupa mo leitadana sigi pharmacy phambasu oriba bonda su oriba se asina lupa sani pothopiraga chatle ba koise borong phata ade borong phata simana lele kem dai lakoni khopani habedagi moina lupa changwa su pibi re aduga moina awaba hidang da su selaga dum lobi re aduga mu phare dana maboi gi mayum da thagare mu halle leitaba yataba na sidadi yum kaurabani na adu hojik sum ka tawre isini to si phibam cha awaba oire haiba sida leiba da kadang kang sondam na da leiba misini wa lobi kare haiba kona sasani no ba atung bagi phibam da tare aidi na pa su na tai sa te haiba mi ke mi man de aduna ai tomdana isa imau jingje aina loi puri bana tani nare angang ni ma thong khangdam ni na aina dum loi pui haiba aduna awaba oi haiba ma se su makha tharaga tumbani na ko angang gai je tin kang su amna si haiba kang gai de duna ne phamungumba di pame ba ngai te makha thara tumbaje ji su bai sida leiba di ya de ba khoi je sum leiba ya da bina khoi gi yum kai
ꯊꯥꯅꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯅꯕꯒꯗꯤ ꯍꯥꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯆꯪꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗ꯭ꯔꯦꯕ ꯃꯣꯏꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨ ꯃꯐꯝꯗ ꯆꯪꯉꯒ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯤꯖꯔꯦ ꯍꯥꯏꯕ ꯗ꯭ꯔꯥꯏ ꯊꯥꯕꯤ ꯌꯧꯕꯗꯒꯤ ꯑꯁꯣꯛꯄꯈꯩꯁꯤꯗꯤ ꯋꯤꯡꯒꯔꯁꯤꯗꯤ ꯌꯥꯔꯣꯏꯅ ꯇꯧꯔꯒ ꯑꯣꯛꯇꯣ ꯑꯃ ꯇꯧꯔꯒ ꯃꯣꯏꯅ ꯑꯁꯣꯛꯄꯁꯤ ꯄꯨꯈꯠꯂꯛꯑꯦꯕ ꯁꯒꯣꯜꯃꯥꯡꯗ ꯁꯒꯣꯜꯃꯥꯡ ꯗꯥꯛꯇꯔ ꯖꯒꯥꯗ ꯁꯒꯣꯜꯃꯥꯡ ꯗꯥꯛꯇꯔꯁꯤꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯑꯥꯗ ꯄꯨꯔꯣ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯔꯣꯝꯄꯥꯠꯇ ꯆꯠꯂꯦ ꯌꯧꯕꯒ ꯃꯣꯏ ꯗꯥꯛꯇꯔꯅ ꯁꯤꯗꯤ ꯏꯁꯀꯦꯟ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯃꯤꯠ 12 ꯂꯩꯌꯦꯕ ꯗꯥꯛꯇꯔꯗ ꯋꯥꯅ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯑꯅꯥꯕꯗꯨ ꯌꯥꯎꯕꯒꯤꯅꯤꯅ ꯍꯟꯅ ꯌꯦꯡꯉꯝꯗ꯭ꯔꯦꯕꯀꯣ ꯀꯣꯟꯅ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯂꯥꯛꯄꯁꯤꯡꯁꯦ ꯃꯣꯏꯅ ꯑꯗꯨ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣ ꯂꯣꯝꯒꯤꯗꯤ ꯃꯩ ꯂꯣꯏ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯂꯣꯏ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯔꯛꯇꯔꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯅꯥꯕ ꯌꯥꯎꯕꯅꯤꯅ ꯁꯣꯛꯄ ꯌꯥꯎꯕꯅꯤꯅ ꯑꯅꯥꯏ ꯐꯧ ꯆꯦꯡ ꯑꯗꯒꯤ ꯀꯔꯤ ꯁꯥ ꯉꯥ ꯀꯔꯤ ꯂꯣꯏ ꯊꯥꯅꯈꯔꯦ ꯂꯧꯊꯣꯛꯄꯁꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯐꯥꯎ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦꯕ ꯐꯤꯔꯣꯜ ꯑꯩꯒꯤ ꯁꯦꯟꯕ ꯑꯩꯅ ꯈꯤꯇꯪ ꯈꯥꯎꯗ ꯍꯥꯞꯄꯛꯄꯗꯣ ꯑꯗꯩ ꯍꯦꯟꯅ ꯃꯧꯁꯨ ꯀꯔꯤꯝꯐꯥꯎ ꯍꯥꯞꯄꯛꯄ ꯅꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯐꯪꯉꯦꯕꯀꯣ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯑꯗꯩ ꯃꯣꯏ ꯁꯤ ꯈꯨꯟꯗꯥꯛꯐꯝꯒꯤ ꯃꯣꯏꯁꯤꯡꯁꯤꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕꯤꯌꯦꯕ ꯇꯨꯝꯐꯝꯁꯦ ꯇꯤꯟ ꯌꯥꯝ ꯀꯥꯏꯌꯦꯕ ꯇꯤꯟ ꯀꯥꯗꯅ ꯑꯁ ꯁꯨꯖꯨꯛ ꯌꯥꯝꯃꯤ ꯑꯌꯨꯛ ꯌꯥꯎꯔꯛꯄꯩꯗ ꯀꯥꯡꯈꯟ ꯃꯆꯥ ꯑꯃ ꯈꯟꯖꯜꯂꯤꯁꯤꯗ ꯌꯣꯝꯁꯜꯂꯝꯃꯤꯕ ꯇꯤꯟ ꯃꯌꯥꯝꯁꯤꯀꯣ ꯇꯨꯁꯤ ꯄꯥꯜꯂꯤꯕ ꯇꯧꯔꯤꯁꯦ ꯐꯨꯔꯤꯁꯦ ꯄꯥꯠꯇꯅ ꯂꯣꯏꯔꯝꯃꯕꯅꯤꯁꯦ ꯈꯔ ꯐꯔꯕꯅꯦ ꯂꯣꯏ ꯇꯧꯅꯕꯅꯦꯕ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯋꯥꯕ ꯌꯥꯒꯩꯗꯤ ꯋꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯦꯝꯕꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯋꯥꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯋꯥꯕ ꯌꯥꯒꯩ ꯋꯥꯔꯦ ꯑꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯂꯩꯔꯛꯏ ꯀꯩꯗꯧꯔꯛꯏ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯗꯨꯛ ꯁꯥꯔꯤꯕꯁꯤꯅ ꯁꯨꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯂꯩꯔꯤꯕꯅꯤ ꯁꯤꯅꯁꯨ ꯑꯣꯏ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯑꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯟꯇꯣꯛꯑꯒ ꯂꯣꯏ ꯆꯥꯛꯑꯒ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯥ ꯏꯁꯨ ꯑꯄꯤꯛꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯆꯥꯄꯣꯠ ꯑꯣꯏꯕꯁꯨ ꯆꯥꯅꯤꯡꯉꯤ ꯀꯩꯒꯨꯝꯕ ꯇꯧꯔꯁꯨ ꯆꯥꯅꯤꯡꯉꯤ ꯑꯗꯨꯅ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕꯅꯦ ꯍꯥꯏꯗꯅ ꯔꯣꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯨꯛ ꯁꯥꯕꯒꯤ ꯃꯄꯣꯠ ꯆꯩ ꯀꯦꯟꯗꯜꯒ ꯄꯤꯕꯤꯔꯝꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯣꯠꯅꯕ ꯌꯥꯕ ꯁꯦꯟ ꯊꯣꯛ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯀꯧ ꯍꯥꯏꯕ ꯂꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯃꯤꯒꯤ ꯁꯥꯇ꯭ꯔ ꯀꯣꯂꯦꯖ ꯃꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯍꯩ ꯇꯝꯐꯝꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯨꯝ ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯡꯁꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯍꯤꯡꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯈꯛꯇꯪ ꯇꯧꯁꯦ ꯍꯥꯏꯗꯅ ꯁꯖꯦꯁ ꯇꯧꯖꯔꯛꯄꯗ ꯀꯦꯟꯗꯜ ꯃꯦꯀꯤꯡ ꯏꯀ꯭ꯋꯤꯞꯃꯦꯟ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯖꯦꯁ ꯇꯧꯖꯩ ꯍꯦꯜꯄꯤꯡ ꯍꯦꯟ ꯀꯥꯡꯕꯨ ꯒ꯭ꯔꯨꯞ ꯑꯃꯈꯛꯅ ꯁꯟꯆꯥꯞꯀ ꯋꯦꯛꯁ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯗ ꯃꯣꯏꯅ ꯗꯣꯅꯦꯠ ꯇꯧꯕꯤꯔꯒ ꯁꯤꯒꯤꯁꯤ ꯑꯦꯖ ꯑꯦ ꯚꯦꯟꯆꯔ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯇꯧꯔꯒ ꯁꯤꯃꯁꯨ ꯄꯨꯔꯥ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯃꯣꯏ ꯑꯣꯜꯔꯦꯗꯤ ꯑꯔꯥꯎꯟ 30 kgsꯒꯤ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜ ꯃꯣꯏ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ KVKꯅ ꯑꯃꯨꯛ ꯄ꯭ꯔꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯄꯤꯀꯜ ꯃꯦꯀꯤꯡ ꯀꯦꯟꯗꯤꯁ ꯑꯗꯒꯤ ꯖꯨꯁꯅ ꯆꯤꯡꯕꯁꯤꯡꯁꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯍꯧꯖꯤꯛ ꯆꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯉꯥꯔꯤ ꯑꯗꯩ ꯀꯩꯅꯣꯒ ꯎ ꯃꯣꯔꯣꯛꯀ ꯗꯦꯟ ꯃꯣꯔꯣꯛꯀꯤ ꯄꯤꯀꯜꯒꯨꯝꯕ ꯃꯣꯏ ꯍꯧꯖꯤꯛ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯩꯈꯣꯏ ꯃꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्꯭ꯔꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯆꯠꯊꯖꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯂꯩꯕꯤꯔꯤꯉꯩꯁꯤꯗ ꯁ꯭ꯀꯤꯜ ꯈꯔꯁꯨ ꯗꯤꯕꯦꯂꯞ ꯇꯧꯔꯒ ꯆꯠꯈꯤꯕ ꯍꯌꯦꯡ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯌꯦꯡ ꯃꯣꯏꯅ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗꯁꯨ ꯑꯦꯖ ꯑ ꯚꯦꯟꯆꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯕꯗ ꯃꯣꯏꯅ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯄꯨꯔꯒ ꯆꯠꯈꯤꯁꯅꯨ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯇꯧ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯋꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯀꯔꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ IS ꯅ꯭ꯌꯨꯁꯀꯤꯗꯃꯛꯇ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝꯒ ꯂꯣꯏꯅꯅ ꯑꯣꯂꯤꯚꯤꯌꯥ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯨꯔꯦꯁ ꯃꯩꯇꯩ ꯈꯨꯟꯗ꯭ꯔꯥꯛꯄꯝ